ngase yu phong ke base phong singdigi maruiba pausung khunga charaga mayam da share tawjagi ahanbada Delhi da korakpagi official oiba se phangde ibobi India government ka NSN IM ga sathariba pistoki warroisin puraknanaba Manipur gi chief minister nongthongbom beren amasum opposition leader Okram ibobi November 10 da Delhi da laknanaba khangalakhiba laikrabasu official oiba cherol amata laktaba maramna hayeng Delhi da satpagi wafam leite haina ex minister Okram ibobina pausi asida phongdorakli Telephone wari sanabda Congress Legislature Party ki lusingbasu oiriba Okram ibobina pausi asida hai Naga pistoki warroisin gi matangna wari sananaba Delhi da satnanabagi damak maki imung manungi miyoi amada chief minister office tagi pau pirakpa laiki adubo ngasi phawba official oiba sirol ama phawba Ministry of Home Affairs tagi natragana laingak tagi lakpa laite sirol adu laklagadi soidana Delhi da satkadra haina hangba wahang amagi pakhom piraduna pau asina hai sirol adu laklaba matungda Manipur Pradesh Congress Committee gi oiba mifam ama pangthokani amasum mifam aduda wafam singadu puthokhtuna nainaraga party gi oiba warep ama lairagadi mahak Delhi da satpayai madunatana party na yadragadi mahak Delhi da satpagi wafam laite amaromda chief minister office tagi phangba pauna hai Union Home Minister na chief minister amasum opposition gi leader wari sananaba pami herakiba laiki adumoinama hayeng asi laknanaba phongdoklamba laiki adubo makhatana mari lenaba authority dagi CSang amata lakpa laitaba maramna hayengmak chief minister nongthongbam beren Delhi da satnanabagi thorang ama phawba laite hanasu pausi isna phongdorakli Makhasa tharakpoina atopa pawa manamo constituency mari gi bot masing asi ayuk pung 9 dagi thiragani Tha asigi tareta pangthokiba constituency mari gi by election gi bot masing asi pung 9 dagi thinaba sem saba punamak loisinkhre Thawbal district ki Wangjing Tentha Assembly constituency amasung Lilong AC ani gi bot masing thinaba Thawbal district ki mini secretariat complex ta leiba election counting hall amasung barrack hall table nifugani thoi thaduna sem sakhre Center ani gi oina apunba table nifugani thoida counting micro observer ama counting supervision ama aduga counting assistant ama puna official sama kungamari romna bot masing thigani Imphal West District ki Wangoi AC gi bot masing thinanabagi damak counting hall ani leigani Lamphel DC DEO gi staff floor room number 15 da table tare thaduna EVM singi bot masing thigani ballot paper singna Kombirei hall thigani First floor gi room number height 22 buna strong room oina sijinagani hairi amaromda board masing thiba sigi yenglaga national highway number 2 Imphal Morelambi gi DC Thawbal gi office mamang da phawraga gari satpagi ahongba khara leigani deputy commissioner Thawbal ngasi thokpa yathang gi amagi matung ina hayeng ayuki pung 6 tagi hauraga Imphal Morelambi gi Imphal lomdagi lakpa garina Thawbal Mela ground dagi Yairipok lambi romda satlaga sarangpa taraga Wangbal Khongnang khongda phawgani loinana Kaksing amasum More romdagi lakpa garina Wangbal dagi phawraga Thawbal Mela ground da lakadabani hairi athingba si board masing thiba loidri phawba satnagani hairi hanasu paksisna phadorapli pawmana Manipur masa ama oina yamna sakthoksani oiraba pawmani Laikhom lainang marakta low khaw yaba machine puthokle kum phataba natraga nong marakta ahanba lawroki phaw loknanaba ising marakta low khaw yaba machine Imphal East District ki Kongbo Osekon Takhaw Mapal da leiba Irengbam Basudev atoppa maming guru nanauna saduna laumi singna thengnariba khudong sadaba phibam ama kokhanba ngamle masagi sai nifuga mapanrom suraba Basudev Iril bungda leiba Hoyal lalong amasum thangta cultural association gi sanaroi ama oina horakhi street dance ta maming leibata natana angang oiringadi gi hauna machine sem sabagi thabakta thawai yamna yawba misak amasu oirakhi haina phungdorakli Atop yamna ngai oiriba paw amana hostel amadi boarding da mahiroi thamjinbagi thawong lepkadabani state asigi tongan ba lanai hostel boarding sarai bisingna state langa ki SOP ngaktana mahiroi thambagi thawong khudaktagi lepkadabani haina people task force for COVID-19 na phongdorakli hiramasigi matangda task force asigi publicity and propaganda in charge moirangthem angamba mitai na thadorokpa sirol amana hai lanai hostel natragana boarding Salai ribasingna naronda mahiroi mayam ama COVID ki SOP thugairaga thambadagi asoba COVID-19 sadornabagi masa am ohele People Task Force for COVID-19 ki team amana tongan ba lanai hostel amadi boarding sing yengsinbada hostel manungda leiba mahiroi positive case phawba thengnare COVID positive oibagi symptom laklaba phawba matam sana test tawdaba madugi mahutta hostel sarai ribasingna Lonna thamjilamba kya thengnare
Hauzik oiriba COVID-19 gi sana kangon gi matung ina hostel boarding coaching center amata hangbagi ayaba piba leitri. Mama mapa oibasing nasu COVID-19 gi protocol ngaktaba hostel singda namduna mahairoi sing thamjinbagi thabak tokpiyo. Sandorakadra haibagi asoba singnaba leire. Lanai boarding salairiba singna khudaktagi thawong asi lepkadabani lengaknasu SOP thugaibasing gi mathakta chapchaba thabak lokhatkadabani. Oiriba phibam asida Ahienba section thorang lokhatpa oina DC Bisnupurna order ama thoktun district asigi manungda leba hostel ama di boarding salaidanaba khangan kiba leikre asumna atopa district singdasu ahienba section thorang lokhatpiu hairakli haina poksisna makhatari makha sathrak poina topa paw monamo moirang osina sengdokadabani November 3 moirang assembly constituency gi manungsana leiba trong lawbi Awang Lekai Community Hall pangthokiba drug awareness campaign amaga mari leinana Moirang Police Station gi OC RK Anil Kumar na isai lila tawduna aremada sel manghalli haina phongdokibadu yaningde amade athuba matamda sengdokadabani haina joint committee na thadorokpa warol amana hairi warol aduna makhata na pallibadi Manipur State Sumang Lila Council Film Forum Manipur amik amadi Theater Center Manipur gi apunba joint committee gi oiba mifam ama sungasi Imphal gi kunung mamangda leiba eboyema Sumang Lila Saklenda mifam ama pangthoktuna Moirang Police Station Officer in charge Anil Kumar na phungdokibu wafam adubu yaningdaba phungdokre loinana mifam aduga mari leinana warepa Nava products na haiki Malayamda Manipur sak talakpada art and culture na asobo thaudang lauduna lakpani artist singna lawriba thaudang asibu masak khangbiduna handaktasu Manipur gi Chief Minister N Birena lamdam asigi artist singi damakta Chief Minister gi artist singi tengbang CMAT haudokiba leikre asumna artist singbu awangba thakta ikai khumnaba ulaklaba matam asida Moirang Police ki OC na hairiba wafam asidi artist singbu usit thawoidabani Maram aduna athuba matamna Moirang OC leibak miyam amadi artist singda singdokadabani haina phongdorakhi mifam aduna Manipur State Sumang Lila Council Film Forum Manipur amik amadi Theater Center Manipur gi artist kya marumna saruk yakhi haina spoksisna makhatana phongdorakli makha sathrakpoina atopa maru oiba paukhra pung nipu nipan gi Manipur ban kaukhre JC Khopum area na tongjai maril gi jaujang teftagina Rank Pan Pawbagi Lambi Sembagi Thabak Quality Maintain Taunabagi Guideline Ningthina Ngaktabaga Mari Lainana Tang Taragi Numidang Werampung Mangadagi Tang Taragani Thogi Numidang Werampung Manga Pawba Lambi Paring Asida Pung Nipuni Pangi Ban Kaukre Bangi Khongjang Asigi Manungda Medical, Military, Water Supply, Electricity Amasum Fire Service Ki Thabak Sing Natana Atai Di Athingwa Thangmani Lambi asi ningthina quality maintain tawduna semnaba demand asida sarkarna thawoidrabadi hena kanwa khongjang sangsingani haidi hena su phungdorakli atopa pawamana lamjingba group ki office ahum thonglonkhre lamjingba group na PRE singna pigadaba senpam haujuk phawba pithoktana leibagi mayokta rims road ta leiba lamjingba group ki office ahum thonglonsinkhre thonglonsinkraba office sing adudi lamjingba group lamjingba nedi amasum lamjingba chinjak ki office ni office sing asida mathau toriba official guard sing amasum official sing mapana kaukthok matung thonglonsinkibani khongjang adugi matangna public relation executive PRE Robindro na phungdokhibada miyamda ahongba mamalde assembly kendra khudingmakta package drinking water sing phangangani haina PRE singna miyamdagi sel kya khongkatkhi adobo lamjingbana miyamdagi khongkatkibe isingi mamal adusu handokpa ngamdaba amasung ising phanganba ngamdabana lamjingba group ki office ahum asi thonglosing loan khibani package drinking water phangangani haina customer amadagi lupa samri dagi lising ahum phawba khongkatkhi ising pidabana customer singna makhoidagi khongkatkiba senpham adu handoknaba dabi tawre PRE amana yamdabda customer lising ahum gi mathakta sel khongkatkhi sawakna customer samri songa rom dagi lupa crore amagi mathakta khongkatkhi mamang sahi gi english singani ga taramapan ising deliver tawba horamlaga makhatana hokhidre ising deliver tawba chatlingai matamda su PRE kharadi godown gi charge driver gi fee na singba expenditure charge kya masa na puhali makhoi digi puthokiba senpham singadu lamjingbana hangani haina thajaba pikhrabazu haujuk phawba pithoktana leiri ising piba ngamdrabanina khongbotkiba senpham singadu handoknaba hokiba February thada lamjingbada mangjongna khanganba leikre loinana mangjingbana su senpham singadu handokani haina thajaba pikhi masigi matungna COVID-19 gi pandemic lakpagi khudong chaba lauraga ngasi phawba senpham singadu pithoktana leiri karamba matamna pithokadagi haibagi chapchaba dusu ngasi phawba khangandabadagi khoisawnaraba PRE singna lamjingbagi office ahum thonglon khibani haina suphungdorakli
अतोप पाव अमना कैथेल फमनब मिफम पांथोकनब होटनबद पुलिसना थुगाइख्रे सही खुदिंगी लेप्तना सथरगलिब लमदमसिगी निंगोल चकौबगी थौरंगी मंगोइनना इम्फालगी खोरंबल कैथेलदा लेबा कैथेल फम्बिसिंगना महौसागुम कैथेल फमहनबियु हाइना कैथेलदा मिफम फमनब होटनबदा पुलिसना थिंगबदगी मिफम पांथोहनखिद्रे हाइनसु फुंदोरक्ली लोइसिलकपोइना अतोप पाव अमना नन मणिपुरी अमा हालमले जेएसी सेमख्रे यनिंगदब फुंदोरक्ली नंबोल पुलिस स्टेशन की मनुंग चनबा फादिबी रोड उलौ मखादा सखंगदबसिंगना नन मणिपुरी अमा नोंमैना कापतुना हालमले मिसी अदुबु यनिंगदब फोंदोक्तुना जीएसी अमा सेमदुना चीफ मिनिस्टर दा मेमोरेंडम अमा पिसिनख्रे ngasi ayu pung nipanom taba matamda masakhangdabasingna phadibi road ulau makhada nongmaina kaplambadagi leikhidraba nan manipuri adugi mamingna sabir sek seikun ngomdo apokpa sentu sek kawi ma west bengal salda district bilek bidyanthapur dionapur sobdorpur 732001 da leibani haujingna imphal iski hapta mana इंखोल असानब यूम लेबनी योटेक थांगटेक अमनब रिक्शो कोइन सत्तुना खोमने हाइदि की ये थंबगी लेंगजुम मथक्ता पानब नुंगै मरु अमा सेगाक्ता फौदोक्तुना चतख्रे थौदोक्थोकपम मदुदा नंबोल पुलिस फोरेंसिक साइंस यूनिट अमदी एग्जीक्यूटिव मैजिस्ट्रेट यावना कुपने यिंगसिनख्रे थवा यावद्रबा हक्सांगदो पुलिसना लखवालगा रिम्स की मोक्ता पोस्टमार्टम तौनबा थमख्रे मिसी एसिगी मतांगना ngasi जीएसी फॉर द ब्रूटल किलिंग ऑफ सबीर शेख कौवा सेमख्रे जेएसी की प्रेसिडेंट जियाउन हकनी जेएसी ने तोंगान डिमांड मरी याव मेमोरेंडम चीफ मिनिस्टर पिसिनख्रे मेमोरेंडम अदुदा यावरिबा मरु ओइबा डिमांड सिंगदी मिसी एसिदा सेनरिबा मरा लेबा मियोय अथुबा मतमदा फारगा लोगी मतुंग इन अकनबा थबक लखलो मिसी एसिगी मतंगना लखतपम थोकपा थबक सिंग लखलबा मतुंगदा असि भागसांग अदु लैखिद्रबगी इमुंगी मियोय सिंगना खुसिनाबियो सेंट्रल गवर्नमेंट अमदी स्टेट गवर्नमेंट अवाब तारब इमुंगदा रूल की मतुंग इन एक्स ग्रेशियर अथुबा मतमदा पिबियु हाइरि लैखिद्रबा हक्सांग अदु महाके पोकनाफम लमदम वेस्ट बेंगल दा पुनबगी दमक लैंगांगना अरेंजमेंट तबियु हाइरि हेनसु पाउसियसना मखाताना फोंदुरगलेन थैंक यू।